Nupi masa adu wakhal choirakpadagi nungthang ama mi pumnamaki ka manungda changduna loina hatoklami haiduna hainei. Sip asigi maramda wari kayama leirabasu sea bird hairiba sip asi hanteni haibasi achumbani. Amadi sip asigi manakta chatpa haibasi sathiba thabak amani. Matang aduda Donald Koba marine officer ama sip adugi maramda investigation tawrami. Mahaki thabak haibabu sip adu kadaida thauduna chaluribano haibadu thigatpa aduni. Sip adu kadaida karigidamakta chaluribano amadi beach adugi manakta karamna lakhibano haibadu thigatpa adusini. Mahakna mahaki bag adugi manungda documents amadi camera ama puduna seabird ki manungda changlami. Sip adugi manungda hek changlapaga mahakna sip adugi manungda mingsel akaiba kaya ama koichai chaiduna taduna leramba uki. Sip adugi mathok taba instrument kaya amasu laimaida taduna leramba